Germany-dagi Hyderabad tamna PAIRAKPA Lufthansa gi flight ama bom Yaore Haina Kihallakpadagi Germany gi Frankfurt airport ta Amuk Hankhre HYDERI Times of India gi report amana hai flight adu India gi airspace wangmada leiringai da bom Yaore Haina Kihallakpadagi Hyderabad tamna lakpagi mahut mamai leiraga Frankfurt airport ta Amuk Hankhibani adumoinamak Lufthansa ki wangangloi amana phongdorakpada flight adu Hyderabad ki Rajiv Gandhi International Airport ta land taunabagi permission Phangdabadagi Germany da hankibani HAIRI flight aduna hankriba Frankfurt airport adu Europe ki oina khwaidagi mi chinba international airport singi manungda taruk subani Lufthansa ki flight number LH752 adu Frankfurt dagi ngarang nimidang wairam pung 5:40 da paikibani aduga ngasayuk anganbada Hyderabad ki Rajiv Gandhi International Airport ta thungadabani adomainamak flight tracker gi data matung ina flight adu mamai leiduna hankiba thengnaki HAIRI flight adu da tonglakiba passenger amana phongdorakpada Hyderabad yogadaba pung anirom tamak ngaisilak matamda flight adu mamai leiduna Germany tamna Hankibani, passenger pumnamak airline asina laifam sapam pibaga loinana hayeng numit yung mamatong pung amaga makaida flight adu magtada Hyderabad ta laklagani HAIRI.